lalai madu wa amatasu hairamdri mamai leithokhlaga chenki nongsabana tanage tawbadu bungsana makhut phairaga khamlaga hairai karai dunai bai asi mathana chakrisi kashi tawrui mai khungausi gyan tana tana ngawbani changaslo asi haiduna bungsana nongsababu khamladuna mayumda oina pusilei sanahanbidu mangolda leplaga leirami masanupada kwa ni khak lawhan ba thababu chahi ani hum changi ngai khodaima nangi saudo ekoise chirum siradana leisi kari muk tawraya kwa ngai ngai da mai budusu phut ekto phauji lei is adudi ngai ko ai mai asengbam to okthoki ge ko lauthoki ge asi haiduna sanahan bi imung de sangki aduga thuna maikhet ama puthoraktuna makhoi anibu mai okthoi aduga karaidagi adui mai badudine hai kraba mai ban maga kitang nungai na dabada sur thatpa ngamini nongsabana mai bai sidi mi ge phanungai gi thabak tawdong ni kaigin mana mi gi sur thalidi khangdi aphabagi su dum tawi phatabagi su adum tawi duni changasi aine haingai kwaga si numit tadringai da nausin jawragi amu jaw thoraklaga nathibong kwa du sadradi yadabdu mangai nangama nong phadok amani khak chabasidaเนี่ยsaita khoi baba su khangtan khrapot bungsa masu karan ama thok hapchile karaga kire leiringai du da lalai mai bido khoi thongal sida lep tu namuk leiram sanahan bina ha kariya ba adudi kamai tawraba nati asibu kamai tawdoino handak sina karigino mane khoi thongal da leirami sina khangdre da masisu bungsa na phagi ta thoklaga khoi bai lumlak oirazala amu zawna taning de bungsa nang na marol ama nati yum si de pakhang budi ani leisi ado nahan kai di suklep lep ladi khoi bai la kan de adu kan da khak lep lei adu de di aina ise haifam thok tru nang ko nang naya hi ga sanara dana kai da no baharauri si nang na mi nai ne du di no ga leba phayena laina ti na sang de munchi sang ya haidana soiron paron yam da nga nganu taning de mama masagi awaya khumdu nongsaba na noklaga taraga lei amuzawna bungo nongsaba nang ne hek adi yobaga ne thabak sana bhaido tu nang thiro masi sil thokpa thabak ama tawhan khidradine soida nauri khra kap khoi khra so mire mayam ama ka punsilaga ganja khra thak tawbada mangba soitre hoima aina fanam silag khara leiraga mol si saba loiraga di mana pana halani sanahan bina hai so hai bani soidaga laihaningdreda aidi taunariba mayam si ubada thabak ama leibagi hongdokhiba natradine yumse thokhe hongdoklambadu nungai tadana tawbani tapna plan tawraga loirisi ine dugidi hoi adumna tawba haidoni pothana ba tawro hayengdi nganna satki hairakan kuina wari sanadana leiranuko asi hairamlaga sanahanbiga amuzawgasu makhoigi kada sangki bungsana nungai tini iba isum leiminaraga chakkidoise sum leirasirane aibo aigidi kashu kaideda adumna wari sanaraga makoigi hifam ka aduda sange tawbaga yumgi thongdu thilakbaduda makoi animang ikhang khanglammi sanahanbiga amuzawgasu tumjiba oibana thoklai aduga hairi sanahanbina karino kana oirabazano noibu get lolamdrabro bungsana aidi imana lolamabra khaluri othokpani dako akon masangak noina lolamgadabani mapandagi bhemba sanahanbi ainine thongsim ta hang sanahanbina ibi malalai magi mamagi makhon natranya khoi baba kaidawra za noibi amuzawna thongsiana ta hangisi hoi asumna thongdo hangi lalai magi mabung atonba mapa mama leptuna leirami haiba sia sango kai toba yawragi bema nakhoi swaisida aikhoi lalai mala amro ma da sena budai khoidi lepham sapham khangdri nongsaban oina pakum pire ngia ki mamangda aikoina dukan da gelakpada thongal da lepam wagam dairam dabi adum chenkri lalai magi mabungna karom da chenkki bungsana yumlom da dum sakrabani adudai khoisu yum da dum halam madrana khaluri lalai magi mamana wangange tawbaga yai magi phone do ring lakpada da okhalaga azoba thengnarabra kamai tawre ꯑꯩꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ
ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯈꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯗꯛꯇ ꯆꯣꯡꯊꯔꯒ ꯀꯥꯈꯠꯂꯛꯏ ꯁꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯔꯨ ꯕꯕꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯕꯥ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯕꯦꯝꯃ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯈꯤꯕ ꯎꯍꯧꯗꯅ ꯑꯩꯈꯣꯏ ꯌꯥꯏꯃꯁꯨ ꯆꯣꯡꯊꯔꯒ ꯂꯧꯈꯠꯂꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯣꯡꯁꯥꯕ ꯍꯣꯏꯁꯨ ꯌꯥꯎꯔꯛꯇꯨꯅ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯦ ꯃꯌꯥꯝ ꯆꯪꯗꯅ ꯂꯂꯩꯃꯕꯨ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯂꯝꯁꯤꯒꯤ ꯍꯧꯅꯕꯤ ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯅꯣꯡꯁꯥꯕ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯌꯥꯏꯃꯅ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯃꯍꯥꯛꯀꯤꯁꯤ ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯐꯖꯅ ꯌꯦꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯃꯥꯏꯕꯅ ꯗꯥꯛꯇꯔꯅ ꯌꯦꯡꯗꯧꯕ ꯑꯅꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ 21st ꯁꯦꯟꯆꯨꯔꯤꯅꯤ ꯊꯥꯗ ꯃꯤ ꯂꯩꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯋꯥ ꯉꯥꯡꯂꯒ ꯂꯩꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯏꯊꯧꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯐꯍꯟꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤꯕ ꯃꯥꯏꯕꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯏꯝꯐꯥꯜ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯏꯜꯂꯗ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯈꯪꯕ ꯃꯤꯅꯣ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯍꯥꯏꯒꯠꯄ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯅꯪ ꯄꯪꯍꯥꯏ ꯍꯥꯏꯒꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ ꯂꯂꯩꯃꯒꯤ ꯃꯕꯨꯡ ꯌꯥꯏꯃꯗꯨꯅ ꯐꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯁꯥꯕꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯉꯛ ꯍꯥꯏꯒꯠꯄ ꯍꯥꯏꯒꯠꯇꯕꯒꯤ ꯋꯥ ꯄꯛꯁꯤꯜꯂꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯅꯪ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯉꯥꯏꯈꯣ ꯈꯨꯠ ꯁꯥ ꯌꯥꯎꯒꯅꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣꯁꯦ ꯑꯃꯨꯛꯇ ꯇꯥꯈꯤꯁꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯌꯦꯡꯕ ꯌꯦꯡꯗꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧ ꯐꯤꯔꯦꯞꯅꯤ ꯑꯃꯨꯖꯥꯎꯅ ꯑꯉꯥꯡꯁꯥ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤꯅꯤ ꯑꯩꯒꯤ ꯏꯃꯥꯛꯁꯤꯅ ꯍꯥꯏꯔꯤ ꯋꯥꯁꯤꯁꯨ ꯑꯀꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯐꯒꯗꯕꯗꯨ ꯑꯁꯨꯝ ꯍꯥꯏꯕꯅꯤ ꯅꯣꯡꯁꯥꯕꯅ ꯍꯌꯦꯡ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯈꯟꯅꯔꯒ ꯍꯌꯦꯡ ꯐꯥꯎꯗ ꯄꯥꯎ ꯄꯤꯔꯛꯂꯒꯦ ꯋꯥꯍꯩ ꯑꯁꯤꯗ ꯏꯁꯝ ꯁꯝꯖꯤꯟꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯍꯣꯏꯁꯨ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯍꯥꯏꯈ꯭ꯔꯦ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯐꯔꯦ ꯌꯦꯡꯉꯣꯏꯕꯨ ꯍꯥꯏꯔꯁꯨ ꯐꯔꯦ ꯅꯣꯡꯁꯥꯕꯁꯨ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯉꯁꯤꯗꯣ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯛꯄ ꯁꯅꯥꯇꯣꯝꯕꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯑꯃ ꯆꯦꯜꯍꯟꯕꯒꯤꯅꯤ ꯃꯥꯂꯤꯀꯥꯗꯤ ꯄꯥꯝꯖꯕꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯍꯥꯏꯅꯔꯨꯔꯒ ꯄꯥꯎ ꯍꯟꯕ ꯆꯠꯍꯜꯂꯤ ꯊꯕꯛ ꯊꯣꯛꯑꯦ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯦꯒ ꯍꯩꯁꯤꯡꯕ ꯃꯥꯟꯅꯕꯤ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯧ ꯑꯍꯜꯁꯤꯗ ꯍꯥꯏꯔꯒ ꯄꯣꯠ ꯆꯩꯒꯗꯨ ꯈꯔ ꯂꯩꯍꯜꯂꯨꯆꯣꯗꯅ ꯑꯩꯅ ꯀꯧꯔꯗ꯭ꯔꯣ ꯃꯥꯏꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦꯗ ꯀꯩꯅꯣ ꯏꯆꯦ ꯍꯩꯅꯒꯦꯔꯥ ꯍꯩꯅꯔꯣꯏꯔꯥ ꯃꯥꯂꯤꯀꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯂꯩꯃꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯨ ꯎꯔꯗꯨꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯂꯒ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯅꯕ ꯇꯧ ꯑꯗꯨꯒꯅꯦ ꯊꯤꯟꯕ ꯆꯠꯄꯒꯤꯗ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕ ꯂꯩꯔꯨꯅꯕ ꯂꯩꯃꯗꯨ ꯄꯥꯛ ꯈꯨꯝꯂꯛꯇꯦ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯏ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯥꯟꯅ ꯆꯠꯄꯅ ꯐꯩꯗꯅ ꯂꯩꯃ ꯇꯞꯂꯞꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯍꯧꯕꯅꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯋꯥ ꯄꯦꯠꯈ꯭ꯔꯕ ꯃꯣꯏꯅ ꯃꯥ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯧꯔꯛꯇꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯆꯠꯂꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯈꯥꯇꯣꯟꯅ ꯅꯨꯄꯤꯗꯨꯕꯨ ꯌꯥꯅꯤꯡꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯌꯥꯗꯦꯅ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯑꯩꯅ ꯍꯣꯏ ꯈꯨꯝꯃꯤꯁꯤꯁꯨ ꯅꯈꯣꯏ ꯈꯥꯇꯣꯟꯒꯤ ꯈꯜꯂꯒ ꯈꯨꯝꯂꯝꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄꯒꯤ ꯒꯥꯔꯤ ꯊꯧꯈ꯭ꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯣꯏꯗꯣꯏꯁꯦ ꯃꯌꯨꯝꯒꯗꯣ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯃꯥꯜꯂꯦ ꯃꯁꯥꯁꯨ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯍꯤꯁꯨ ꯑꯩꯈꯣꯏ ꯈꯥꯇꯣꯟꯒ ꯐꯖꯅ ꯈꯦꯠꯅꯔ ꯃꯥꯜꯂꯦ ꯅꯈꯣꯏ ꯇꯥꯃꯣꯗꯒꯤ ꯆꯍꯤ 2 ꯑꯃ 3 ꯑꯃ ꯍꯜꯂꯝꯒꯗ꯭ꯔꯥ ꯑꯉꯥꯡꯅꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏꯗ ꯑꯗꯨꯅꯕꯨ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯀꯅꯥ ꯀꯅꯥꯅꯣ ꯃꯧ ꯂꯧꯁꯟꯕ ꯆꯠꯂꯨꯗꯣꯏꯁꯦ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯂꯩꯃ ꯊꯣꯛꯈꯤꯕꯒ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯣꯟꯗꯨ ꯑꯣꯈꯠꯂꯒ ꯍꯜꯂꯣ ꯀꯣꯂꯦꯖ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯤ ꯍꯦꯜꯂꯛꯄꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯏꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯇꯍꯥ ꯍꯪꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯈꯥꯇꯣꯟꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯉꯔꯥꯡ ꯏꯗꯣꯝꯆꯥ ꯑꯃ ꯄꯨꯔꯛꯏ
ꯁꯣꯝꯗ ꯂꯩꯁꯤ ꯂꯦꯝꯕꯤꯗꯨ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯅꯣꯏ ꯑꯕꯣꯛꯅ ꯌꯥꯖꯕꯤ ꯑꯣꯏꯕ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ ꯕꯥꯃꯣꯟꯅꯤ꯫ ꯀꯩꯅꯣ ꯀꯣꯏꯊꯤ ꯊꯤꯔꯤꯅꯤ ꯃꯁꯥꯅ꯫ ꯊꯕꯛꯁꯨ ꯇꯧꯏ ꯏꯃꯨꯡꯁꯨ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯔ ꯃꯥꯅꯤ꯫ ꯍꯔꯥꯎꯈꯤꯕꯁꯤꯅ ꯅꯣꯛꯇꯅꯗ ꯂꯩꯈ꯭ꯔꯦ ꯍꯅꯨꯕꯤ ꯍꯣꯏ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯅ ꯅꯣꯏ ꯍꯅꯨꯕꯤꯗꯣ ꯑꯩ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏꯗꯕ ꯑꯃ ꯂꯩꯔꯕꯅꯤꯃ꯫ ꯃꯥ ꯂꯩꯕꯒꯤꯗꯤ ꯑꯩ ꯅꯣꯏ ꯆꯪꯉꯛꯑꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯁꯨ ꯈꯪꯏ ꯅꯣꯡꯃ ꯎꯁꯣꯞ ꯑꯃꯗ ꯊꯪꯅꯔꯨꯕꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥ ꯀꯌꯥꯝ ꯁꯦꯡꯕꯒꯤꯅꯣ ꯈꯪꯗꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯥꯡꯉꯤ ꯁꯦꯡꯉꯤꯗ ꯇꯧꯏꯁꯦ꯫ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯒ ꯍꯟꯗꯛꯀꯤ ꯀꯥꯡꯗꯣ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯌꯨꯛꯇꯒꯤ ꯏꯊꯟꯇꯅ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯕ ꯉꯝꯃꯣꯏꯕ꯫ ꯑꯩꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯅꯣꯏꯗ ꯂꯩꯔꯒꯦ ꯈꯜꯂꯤꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯛ ꯑꯝꯇ ꯂꯥꯛꯔꯣꯏ ꯁꯤꯔꯅꯤ ꯑꯩꯕꯣ꯫ ꯍꯣꯏꯅꯦ ꯕꯥꯔꯇꯣꯟ ꯊꯥꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯑꯗꯣ ꯀꯌꯥꯝ ꯁꯥꯡꯅ ꯆꯤꯡꯒꯅꯤ? ꯑꯩꯒꯤ ꯃꯪꯒꯜ ꯄꯔꯦꯡ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯅꯈꯣꯏ ꯇꯥꯃꯣꯗ ꯄꯤꯌꯣ ꯍꯥꯏꯕꯗꯣ ꯅꯝꯗꯅ ꯍꯦꯛ ꯄꯤꯔꯛꯇꯦ꯫ ꯀꯩꯁꯨ ꯁꯥꯡꯅ ꯆꯤꯡꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯆꯤꯡꯗꯕꯗꯤ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯆꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯑꯩꯗꯤ ꯉꯥꯏꯉꯝꯗ꯭ꯔꯦꯕꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯝꯅꯥꯗ ꯍꯥꯞꯄ ꯈꯦꯆ꯭ꯔꯤꯗꯣ ꯃꯤꯠꯇ ꯎꯔꯦ꯫ ꯖꯣꯏꯗꯦꯕꯁꯨ ꯆꯣꯡꯁꯤ꯫ ꯍꯣꯏ ꯍꯣꯏ ꯆꯣꯡꯁꯤ ꯆꯣꯡꯁꯤ꯫ ꯅꯪꯁꯦ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯗꯤ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯃꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯛꯂꯀꯥꯟꯁꯤꯗ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯅ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯀꯔꯥꯏꯗꯩꯅꯣ ꯅꯪ ꯑꯃ꯫ ꯍꯣ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯁꯦꯝꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ ꯅꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯇꯣꯛꯑꯒꯦ꯫ ꯀꯔꯤꯒꯤ? ꯑꯩꯁꯨ ꯅꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯣ? ꯅꯪ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯥꯗꯕꯅꯤ꯫ ꯃꯤꯕꯨ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯣ? ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯐꯥꯎ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯋꯥꯠꯄꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯌꯥꯗ꯭ꯔꯗꯤ ꯃꯆꯥ ꯑꯩꯅ ꯄꯥꯝꯕꯗ ꯊꯦꯡꯉꯛꯀꯗꯕ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯪ ꯌꯥꯔꯦ ꯍꯥꯏꯕꯅꯤꯀꯣ? ꯑꯩ ꯍꯥꯏꯗꯦꯀꯣ꯫ ꯊꯝꯃꯦ ꯑꯩ꯫ ꯅꯪ ꯃꯤ ꯈꯥꯏꯕ ꯌꯥꯝ ꯍꯩꯔꯦ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯗꯨ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯁꯤꯡꯗꯨꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯀꯩ ꯍꯥꯏꯅꯔꯒꯦ ꯇꯥꯃꯣ? ꯀꯩꯕꯨ ꯍꯥꯏꯅꯗꯣꯏꯅꯣ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯁꯤ ꯃꯉꯥꯏ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯨꯝꯗꯨꯗꯤ ꯋꯥ ꯂꯣꯏꯍꯧꯔꯦ꯫ ꯀꯩꯅꯣ ꯀꯩꯗꯧꯍꯧꯒꯦ ꯍꯥꯏꯁꯦ? ꯄꯨꯔꯥ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯦꯜ ꯄꯥꯏꯔ ꯃꯤꯁꯤ ꯂꯩꯔꯖꯥꯠꯅꯤꯀꯣ꯫ ꯂꯣꯏꯍꯧꯔꯦ꯫ ꯑꯩꯈꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯣꯀꯣꯟ꯫ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯥꯂꯤꯀꯥꯅ ꯃꯔꯥꯏꯅ ꯁꯥꯖꯅꯤ꯫ ꯅꯪ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯕꯣꯛꯇꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯑꯅꯥꯟꯕꯗꯨꯗ ꯑꯃꯨꯛ ꯅꯥꯟꯊꯨꯔꯗꯅ ꯇꯨꯔꯝꯃꯤ꯫ ꯑꯌꯣꯃ ꯁꯤꯔꯦꯗ꯫ ꯃꯥꯂꯤꯀꯥꯅ ꯏꯈꯠ ꯈꯠꯆꯅꯔꯗꯅ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯖꯅ ꯍꯥꯏꯁꯨ ꯌꯥꯕ ꯋꯥꯁꯤꯗ ꯍꯅꯨꯕꯤꯁꯤꯗꯤ꯫ ꯂꯣꯏꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯟꯕꯨ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯌꯦꯡꯗꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯈꯣꯡ ꯅꯈꯨꯠꯀ ꯇꯦꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯅꯥꯕ꯭ꯔꯣ? ꯀꯥꯏ ꯁꯣꯛꯀꯦ? ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯡꯁꯨ ꯈꯨꯠꯁꯨ ꯂꯣꯏ ꯅꯥꯏ꯫ ꯂꯩꯈꯣꯝꯁꯦ ꯍꯥꯟꯅ ꯆꯥꯝꯊꯣꯛ ꯑꯩ ꯚꯥꯜ ꯄꯨꯔꯛꯀꯦ ꯇꯩꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯩꯔꯤꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤꯗꯨ ꯑꯃ ꯍꯣꯡꯗꯣꯛꯏ꯫ ꯂꯣꯏꯖꯤꯡ ꯊꯣꯡꯖꯤꯜꯗꯒꯤ ꯆꯟ ꯏꯆꯪꯉꯛꯀꯦ꯫ ꯂꯣꯏꯁꯤꯡ ꯆꯪꯂꯛꯑꯒ ꯕꯥꯝꯗꯨ ꯄꯤꯔꯛꯏ꯫ ꯁꯤ ꯇꯩꯁꯤꯜꯂꯨ꯫ ꯑꯩꯈꯣꯏ ꯈꯥꯇꯣꯟꯗꯣ ꯌꯨꯝꯗꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯏꯀꯥꯏꯗꯅ ꯂꯩꯈ꯭ꯔꯖꯥꯠꯂꯣ? ꯃꯥꯏ ꯂꯥꯛꯆꯅꯤꯗ ꯏꯃꯥꯗꯤ ꯃꯧ ꯂꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯊꯕꯛ ꯑꯃꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯏꯟꯇꯔꯚꯤꯌꯨ ꯃꯇꯝ ꯂꯦꯞꯁꯤꯜꯂꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯁꯤꯗ ꯇꯥꯃꯣ꯫ ꯌꯨꯝꯁꯤ ꯃꯤ ꯋꯥꯠꯂꯤ꯫ ꯁꯦꯜ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯔꯨꯅꯨ ꯏꯆꯜ꯫ ꯑꯗꯨꯒ ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯁꯨ ꯌꯨꯝ ꯀꯥꯎꯊꯣꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯍꯣꯏ ꯇꯥꯃꯣꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯨ ꯇꯧꯔꯣ꯫ ꯂꯣꯏꯖꯤꯡꯁꯨ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒ ꯂꯩꯅꯤꯡꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯇꯥꯕꯅꯤ꯫